ngasi ayu phong kiba tongan ba Manipuri sifong singdigi amasum thokiba thawdo wathok singdigi maru oibe I paw sing khonga saraga Manipur top channel gi maikeri gi mayam da thamjagi ahanbada kuki UG group amana miyam da nomai kapsilakpadigi mari sire ani sukle mi pai thabai raba bi gamnom gi khunja sing khul thadoktuna lanje nakhre Indian Army gi paratrooper sing gi khutta laikidraba kuki National Liberation Army KNLA gi keder mari gi manungda ani gi haksang Leiroi sananaba puraklaba tungda bi gamnong village da mathomangam pangthoknanaba awaba fongbagi thorum pangthoklinge de miyamda khulai paiba kangbu amana nongoi pangkap ta kapsinduna attack torakpada misa mari siri aduga sahi anirom gi angang ama amasum sahi taraga rom suraba nupa masa amaga sokle khulai paiba kuki UG group ama oigeni haina singna mission do onchilaga nomai pangkap ka kapsinduna mihat mipun satakhraba tungda mafam aduda telamba miyang mayum makai thadoknaduna sapagadaba mafam da lanjena rakhre makhoi gi manungda kharadi amuko gi member amagi yumna sangjafam lawduna lei hairi thawdo aduda laikhidraba miyoi singa dudi bi gamnong village thangnana leiriba NP Khulen village ki sip Paulal Kibzen say Nifugumanga Apokigimi Kamkok Tang Kibzen Bi Gamnong village tigi Yakulam Kongsai say Yankanipan Apokpa Laikidraba Lantang Kongsai village Asimak tigi Lanmintang Kibzen say Nipan Apokpa Tengnio Kibzeni Aduga Laikidraba Marishubami Dudi Masak Mamin Kangdana lady Paushina Makatana Hai Misa Miam the Nomai Kapsilakwadigi Soklabami any edudi Bi Gamnong village tigi Lunjamang Kibzen say Taragaret Apokpa Hemlal Kibzen Amadi Lanminsun Kibzen sahi ani Apokpa Lunmitang Kibzeni Hari Police tagi Pamba Paun Hai Tam Tiraba Taudo du Kangpokwi district ki Cycle subdivision gi Mapau Dam police station konba Bi Gamnom village tanga si ayuk pung taramatoi makairom taba matamda thokibani Lanjen Narakiba, Bi Gamnom village ki Kunjasana Pausi Sidahai, Hokiba Numizing Numita Kungamatu Shuba Pera, Trooperga Kutonabda Laikidraba Kuki National Liberation Army, KNLA gi Kedar Marigi Manunda, Bi Gamnom village tigi, Gamza Pausai Kuntraga Taret Amadi, Pautin Tang Kibzen Haribami, any Esigi, Lairol Sananabagi, Mangoinana, Ngase Ayuktagi, Haunaba, Bi Gamnom village ki Kunjasana village Asigi, playground da awaba phungdok mifam ama pangthoki mifam adu pangthoklingai ayuk pung 12 makhairom tarakpada tarakpa matamda lanmi gi fizol setpa afaba makhalgi numai paiba KNF NG kedarni singnaba mi kyana mifam pangthokliba mafam da tamna numai round masing khangdana kapsilaki NP Khulen gi village sip yauna mi ani numai maruna panamdagi laikanama ngamdana mafam adumakta laikide aduga sahi nipa lomna ngairiba nupa masa amana sokpadigi laikananaba puthorakpada lambida laikidabani atopa si bahaksang amana mafamdudagi sen thoraklaba tungda lambida shiraga lairambani makhoina makhatana hai sahi ani romda ngairiba anga masa ama yauna miwe anina nongmaina pandunu sokpadagi hospital da aruba phibamda laikanakre thawdo adugi pawhek phangmaga Manipur police ki makok thongba police officer sing yawba yamnaba police team mafamdura sangsinduna yengsinbaga loinana thiba humbagi thabak satakre laikhidraba miyoi singi asiba haksang sing adunga sinumitang athingwada pothoraktuna postmortem gidamak Jenims ki mokta thamkhre hainasu pawsina pali amaromdana terrorist ki thawongni Yengduna Leiroi minister Saliba October 10 da security force ki personnel singa numai kapnabagi thawdokta laikhidraba kuki UG group amagi members sing mathomungam pangthoknaba Bi Gamnom village da miyam tinduna leiringai da miyoi khrana mafam marang khangdana numai pangkap kapsilaktuna sahi nipan rom tamak ngairiba nupa masa amasum MP Khulen gi ningthau yauna mi ahum hatkiba duga sahi ani rom tamak ngairiba anga amana tamthina su onkiba bu terrorist ki thawong ni haina minister nongthongbom Birena thadorakpa sirol amana hairi se minister gi sirol asin hai ing sikna leiba pamjaba miyam gi punsi bu tamthina singna badu aihaki laingakna khangduna leiba ngamde democracy se paleba asida hingsa gi mafam leiti Makhoigi kahenba thawong adu aikhoina awang mathakta condemn tawjari masigi su mathakta thawdo aduna maram oiraga mipaina duna siliba mipung khudimaki ngak sienabagi thawdang laingakna logani makhoibu matuna mas ondanaba thabak lokhatlu haina awang mathaki police official sing da khangani khre thawdo adu sienaba sing adugi mathakta akan mathabak lokhotnanaba army Assam rifles amasum Manipur police ki makok sing da yathang Pikhre amasum
फिबम थीना सोकपदगी लेखनरिबा अंगांग अदुगी पुंसी कन्ननबा थबक लखोनबसु मरी लेनबसिंग खंगनख्रे हारि टेररिस्ट की अटैक लेखिद्रबा मिसर मियामगी इमुंग मनुंगी मियोइसिंगना फंगहौरिबा अवाबा नुंगाइतबदा लैंगा असिना थमोइ सेंगना सरुक याजरी लेखिद्रबसिंगी थवाइ मिरेलना इंग सिंगना मापुगे लेकोंद लेजनबा अयाकना सेमीबा मापुदा खुरुमजरी हाइनसु सिरोलसिना मखातारी मखासा थरक पोइना तो पपावा मना याम्बेमदा अथिंगबा थमख्रे अंद्रो एसेंबली कंस्टिट्युएंसी मिरेप ओइनबा थौरांग तौरिबा मिरेनिगी मरक्ता खुद थोकनबगी थौदोक थोखरबा मतुंगदा इम्फाल ईस्ट डिस्ट्रिक्ट मजिस्ट्रेटना येरिपोक याम्बेमगी एरियादा सीआरपीसी की सेक्शन 144 की मखारा अथिंगबा थमख्रे डिस्ट्रिक्ट एडमिनिस्ट्रेशन इम्फाल ईस्ट खुमंतेम दैना IAS न कुयेक पीदुरंग असि थोकिबा अथिंगबा थम्बिगी ऑर्डर अदुना हाय इम्फाल ईस्ट डिस्ट्रिक्ट की सुपरिटेंडेंट ऑफ पुलिस न पिरकपा सिरोल अमदी SDM Kairao Biren ngasi thokiba order amagi matungina ngarang ayuk pung tara makhairom taba matamda yeripok yambiemda andro assembly constituency da mikhal thengnanaba sem sariba miye anibu sogatba miye singi marakta sathina khut thoknabagi thawdo ama thoki thawdo odur miye ahum sokibaga loinena mafam aduda irang thokpa yabagi phibam leidi asiguma thawdo osina miyam ingta tapthana lehenbada अकायब थोनमत नतना मियोबिगी पुंसी अमदि लनथुमदा अमांग अता थोंगलकपा याबी ओइथोकपा लैदि मरमसिना मियोबिगी पुंसी अमदि लनथुमदा अमांग अता थोनबदगी गाक्थोकनबगी दमक अंद्रो एसी की मनुंग चनबा याम्बे मखा लेकाय याम्बे मया लेकाय अमदि याम्बे मथक लेकाय की मफम सिंग सिदा ngasi ayuk pung 6 तगी हौरगा था अनिगी ओइना अथिंगबा थमखिबने अथिंगबा थमलिबा मफम असिदा लोन यादबा थौथोकसिंग थोअलकपा याबा मोंगदा मी मंगा नत्रगना मसिदगी हेना पुनबा नोंमै सै नुंग खुसु खुलाय अमदि अतै मी सिबि याबा खुसु खुलाय सिंग पुदुना सतपदा अथिंगबा थमखिबने अथिंगबा सिलेंगा की एजेंसी सिंग नत्रगना लो अमसुम ऑर्डर ngakpagi थबक तौरिबा मियै सिंगददी कोन सिलोय हैना मखातारी पनबा याबदी ngarang ACC की याम्बेम मिरेप ओइगदोरिबा अनिबु सगतपा मियै सिंग कंगलुप ओइना खुद थोंगनरकपदा नोंमै कापथोरपदगी मिये अहुम सोकिबने ममांगदसु ACC की याम्बेम एरियादा मिखल गमरी लेनना खुद थोंगनबगी थौदो कया थोकिबसु लेख्रबने हैना पाउसना सुपाली मखासा थरक पोइना तो पावमन अबोनमाइगी थवाइ याउदरबा हक्सांग हयेंग तरुंगदा लैरोन चलगनी लेखिद्रबा जिरांगरोंग बाउदीगी लुसिंगबा अथुवन अबोनमाइगी हक्सांग थासिगी तरागा मरीदा थंगमैबन तरुंगकुलदा लैरोल सनबगा लोइनना अरोइबा मथौ मंगम तरुंग विलेज कम्युनिटी हॉलदा पांगथोकलगनी हाइना जॉइंट एक्शन कमिटी JAC ना फोंदोरकली JAC की मीडिया सेल ना थदोरकपा सिरोलमन हाय अथुवन अबोनमाइ हौकिबा सेप्टेम्बर 19 दा तमेंगलोंग हेडक्वार्टर की एपोलो ग्राउंड Go to Hills Thoram Pangthokpham dagi phaduna pukhraga mihathina halaka hundoklambani ma kyasi baksang adu September 19 dagi Rims ki mokta thamkhibani JAC na thamkhiba wafam laingakna thabakto onthorakpadagi asi baksang lawduna aroiba mathau mangam pangthoknaba phirep lawkhibani miyar asigi matangna JAC ga laingaka tangkak marirak thokna unaduna wari sanabadu laingaki maikaidagi additional chief secretary special secretary home DIG DC Impal West na singba marueba miyoy kya na saruk yakhi JAC ki mekedigi convener advisor amadi tuwan ba Jirangrong civil organization singi lusingba kaya na saruk yakhi laikhidrabagi aruiba mathau mangam pangthokpagi thauramasida lamdamasigi civil society organization singi mihut sing athuan abonmaiga hana khangnarama miyoy sing amadi miyar asigi achumba langlalangjin puthonaba honabada mateng pangbirakiba mipung khudimangna saruk yabiyo hairi Ayuk pung 13 makai taba matamdagi haugadoriba aroiba mathau mangamgi thauramasigi mangoinana Manipur gi minister nongthomam Biren nongna semgatkadoriba athuwan abonmai memorial park ki urek yum tamgani hainasu serolasina sumakhatana hairi nakalama romda minister na lauthokiba matungina ngasi lekhidraba athuwan abonmai gi imung manungda lupa lakh tara gi compensation kusinakre hariba senpamasi JAC gi convener Mazabung gangmaigi kuthangda kusinaki haina suppress na phamba pauna hairi atopa pawama namo foksho masunupi phamlana bani haba ama kona mara laire haina lakthokre haukiba kumja english ngani ga tara ga taruki me mapanda masunupi thokpa masagi sahi taruk rom damak ngai ribi nupi masa amabu phamlana khibani haiba sai yankhai ga manga suraba Mabu bokni have miyama first track special court proxo Manipur proxo eki section 6 ki makada mara leire haina laukthokre loinena thasi ki taraga marida maral gi matungina serak lauktholaga ni haina supali
कोर्टना मरा लेरे है लौथोख्रब मियोदुदी इम्फाल वेस्ट डिस्ट्रिक्ट की मफम अमदगिनी केस असिगे मरी लेनना पुलिस तगी फंगबा पावगी मतुंग इना हाइदिबे एक्यूज असि विक्टिम ओइरिबा नुपी मसादुगी मबुबोंगने हौखिबा कुमजा इंग लिसिंग अनिगा तराका तरुकी मे मापंदा विक्टिम ओइरिबी नुपी मसा असिना ममानबिसिंगा सनदुना लेदिंगरे एक्यूज असिना आसापुट पीदुना थियमरबा मतुना माकी कार पुसिंदुना नमदुना फमलाना खिबने हाइदि मखा सथरकोइना तोप मरुएबा पावमना मिखलगी इरांग लमलाइद मिरेप अनिगी वर्कर्ससिंगी मरक्ता इरांग थोखरे निंगोंबमगी थौदोक्ता सियनबने हाइबा नुपी अनि बेल पीखरे नुमै कापतुना फगतखरे हाइबा पावमसु फोंगली अंद्रो एसीगी येरिपोक यम्बेम सिंजमे मसुम नौरिया पाखंग लाप एसीगी निंगोंबमदा मिखलगा मरी लेनबा नुमै यावबा मिरेप मसियलगी वर्कर्ससिंगी मरक्ता अचौबा इरांगसिंग थोक्तुना असो अपन यौनखिबा अमसुम अकाय अतोय नंखिबा थौदोकसिंगी मखा तारकपदा लमलाई एसीदसु मिरेप ओइगदबा अनिगी वर्कर्ससिंगी मरक्ता अचौबा इरांग थोखरे लोइनना ngarang ningom da thokiba mikhal ga mari leinaba thawdok singi matangna singjamai police na lokhatpa case singa mari leinana phagat khiba siena bani haiba nupi ani ko na bel pikre duga numai kap thoklu bani haiba miye amana phagat khre lamlai gi thawdo du lamlai kaithel manakta leiba lamlai awang laikai gi sagol sem itosa sai humfu ga taru apopa leikidraba kahoigi yumda taraga mothai sube assembly election congress ta karaklaga bjp da sungshilubadagi disqualify tawkraba ex mla a khetremeyum Biren gi oiba bjp gi mifam ama pangthokna ba hotnarakpada thokibani thawdok thokphamdagi phangba pawn hai ex mla gi election gi mari leinaba mifam adu pangthokna ba hotnarakpadagi mifam pangthokphamoiriba es ingosagi yumda ngasi ayuk ac sida congress ki mire oigeni thaurangliba असुइबम देवियन की वर्कर यांखै हुमफुरुम लाक्तुना मिफम अदु पांगथोकपिगनो खुल लेकाय के मदि क्लब अमसु मैरा पाइबिसिंगी मैकेदिगी इलेक्शन गे मरी लेनबा मिफम अमता मियामगी माफम सिंगदा पांगथोकप यारोय करिगुंबा लनाय मियोयगी युमदा पांगथोकप ताराबसु फिराल अमदि लाउड स्पीकर सिजनबा यारोय हाइबा लैबनिना पांगथोकनी थौरांगलिबा मिफम अदु पांगथोकपिगनो अदुगी सुमथक्ता लमलायगी लमी सिंगदा हार फंगन खिदबा मतम अमसुम कोविड पेंडेमिक मायोकनखिबा मतमदा मियामगिनी हाइदुना करिगुमा मखल अमतगी थबक अमता तौखिद्रबा खेत्रमेयुम बिरेना हौजिक्तदा बोट मयादा थोलक्तुना मिफम पांगथोकपा हाइबसि लैकायना यानिंगदे मसिगी सुमथक्ता लमलाय खुलगी ओइना कैंडिडेट अमसु लैरिबनिना मिफम अदु पांगथोक्तनाबा खंगलमखि हाइदि वाफम अदुदा मिखल पांगथोकनबगिदमक सेम सारंबा एस इतोसागी मसानुपा सुरकुमारना मयामना याद्रबनिना पांगथोकलरोय हाइबगी थाजबा पिरखि हाइदि अदुबो नुंगथिलगी पुंग अनि हेलकपदा हानदगी सेम सारखिबगी मतुंगिना एक्स एमएलए गी माइकेदगी माकपु सौगतपसिंगना मफम अदुदा मिफम पांगथोकनबा होटनरपदगी कांग्रेस की मिरेप ओइगनी हाइदिबा असुइबम देबेनगी नुपा अमसुम नुपी वर्कर्ससिंगना अमुक हना मिफम पांगथोकतनबा संगसिलुबदा मिफम अदुदा सरु यानबगिदम लेरम मियोइसिंगना नोंमै थांग नुंग अमसुम हॉकी स्टिक न सिंबा पाइदुना अटैक तौरपदगी नकल अनिगी मरक्ता नुंग थानबगी इरांग थोखिबने हाइदि थाउदो अदुदा एडीबीएन गी एक्टिव वर्कर्सिंग खरा असु अपन नंखि हाइदुना लमलाई ब्लॉक कांग्रेस कमिटी गी मैकेदिगी जनरल सेक्रेटरी एडमिनिस्ट्रेशन एस लोलिंद्रोना कंप्लेनेंट ओइदुना लमलाई पीएस की ओसीदा अइबर रिपोर्ट अमा ngasi नुमिदांग पुंग निपालुम तरकपदा पिसिलगले हाइदि रिपोर्ट अदुदा एक्स एमएलए की वर्कर ने हाइब नुपा मसुम नुपी मियोय हुमफुगी ममिंग पंदुना मराल सिरखिबगा लोइनना मखोयबु फादुना पिफम तोप सेराक्सिंग पिबिनबा हाइजरखि हाइदि नकलमरमदा एक्स एमएलए की इलेक्शन की मीटिंग पांगथोकनी थौरांगलंबा मफम अदुगी माइकेदिगिसु इंटेंडिंग कैंडिडेट एडेबियन की वर्कर्स की मयुक्ता लमलाई पुलिस ता अयिब सिरोल अमा पिसिलखि हाइदि थाउदो अदुगी पाउ ताबदा लमलाई पुलिस की मसिंग यामलबा पर्सनल सिंग लाक्तुना मतम साना कंट्रोल तहौबदगी मखा ताना थोनिंदब थाउदोक सिंगदी थोखिद्रे हाइदि अमरमदा ngarang nauria pakhang lakpa AC da mikhal ga mari lainana thokiba thawdok singi matangna singjamai PS na lokhatpa case FIR number 140 clause 10 2021 ga mari lainana fagat khiba ningomba maya lekai digi koizam mem thoibi sai yankhai gani thoi mapuroiba deben amasum ningomba makha lekai digi soibam ranjana sai yankhai gani thoi mapuroiba es hemchandra ngasi CJM Imphal West ki court police ki mekai digi judicial custody remand prayer tawduna pothora khiba da nupi ani sigi maikei digi police ki player adubu objection tawraduna court bail pibi na bahairak padigi court na khanara matungda bail pikre amaromda
ngarang nungthil pung amaga minute nifurom tarakpada ningomba mayai lekai digi ahong sangbam sanayai mesai kungamari apokpa apabina poila lakpul de leba ma ki labukta satpada ningomba from khong IBR gi MK mid hotel manakta khamlama karama sum gypsy manga taretagi kum tharakwa miyoi singi manungdagi amana makpu hananaba nungmai round ani kaplambagi mayuk singjamai PS ta sanayai ma masan report torakpadagi case ama lokhatki loinena thaudo odu sinaba miyoi khara mafamdagi nanthok sien khrabasu khunja singna makhoi khara fawboda natana kapthokraba nungmai marugi empty case phangki hari police na lokhatpa thaudo osigi case ka mari lenena hobomarak singtham laikai digi Simon Yumnam say Kuntraganipan Apokpa, Birendra Yumnam Kobomiyama, Fort Hibagalunena, license pistol ama amasum kapayari maru ohum amadi, Numay Asigi, license police the Fogalahari, Mark police na court sita putolaba matuna makogi custody the Rima Lokrehanis Pali. Makasa Tarapuena to Papa Manamo, Asiba Haksang Ledamle, Naranumidang Pung Nipan Makaram Tarapada North Eosigi. Mai Pakpi Hospital gi mayuk nabada kanglapat mapan asiba nupa mega haksang leramadi police na sumoto case ma lokhatuna rims ki mokta thamle hari adumina mak laikhidraba miyai sigi maming matha haujuk phawba khangmangamdri hari miyai si foot manga gi inchi manga wangi kusumui masa mamai oira phai masam telaga mui puma haina thaba hangama pal masugi t-shirt ama litlaga amuba masuda angaubuna nakal animakta strip sienba track pen ama setlami amasu moregi sample ama donglami hain supali tentang na thamjagi pawmana dana manjuri university gi thawong khamthengna penadre Dr. Khaidem athoba taruk suba semester gi examination gi result haujuk phawba haidoktre dana manjuri university gi makhada leba college singi tongan ba course singi taruk suba semester gi exam gi result haujuk phawba haidok piraktabana atopa state singna mahi makha tamba pamjaba mahiroi singna sauna khudong sadaba kya mayoknare asigumba dana manjuri university gi thawong sida mahiroi singi parents singna pen bofam kya su phungdok narakli atopa pawamana saben pe fangandrabadi power canal thingba yawbo makhal makha kya gi khongjang sangsilagani union Loktak Development Authority ki worker amadi employee singbu 7 fangandrabdi Loktak project ising piriba power canal ningthakong canal thingba yauna makhal makha kya gi khongjang sangsilagani haina ngasi takpok pida leiba LDA gi office ta pangtokpa paw gi mifam amada LDA worker and employee union gi general secretary P Syam Kumar na phongdorakli makhasa tarakpoina to paw amana Syam Kumar thamliba athingba lautho Andro AC da tam ahumlak Mikhal Mai Park tuna minister phawbo oiramduna miyamgi sakho thorangi thabak tawriba TS Syam Kumar bu yambem sangbu yaroi amadi maki Mikhal gi mifamna singba amata pangthokpa yaroi haina lauremam sanjoi amadi makpu sogoliba thamliba athingwa singa si laktho karigumba lakthotrabadi advisor to CM su oiriba TS Syam Kumar gi home polling oigadoriba angtha dasu sanjoi da athingwa thamlakpa yai haina All Angtha Maira Paibi Amadi All Angtha Election Campaign Committee gi mekedi gi phungdorakli All Angtha Maira Paibi Amadi TS Syam Kumar gi All Angtha Election Campaign Committee ani na sinduna ngasi Angtha Mamang Laikai Community Hall pangthokiba mifam amaga mari lainana All Angtha Election Campaign Committee gi Secretary N Sanahan Mana hai Democracy satpat leba amadat miyoi amana Mikhal thengnaba Mikhal gi damak vote khombagi right laizai adubo Mayum lamdam su oizari bati Syam Kumar bu yambiem da sangbada boycott tawre mifam pangthokpa yaroi haba amadi toina khatna sainaba thoknaba siliba si yamna lebak thibani lakliba October 15 fabru Syam Kumar bu yambiem da sangbada athingba thamliba si handoktrabadi lauremam sanjoi busu angtha da athingba thamlak loi hainingai leite hain su phungdorakli Pau simarak thatpoini state ki wangbada thokpa paung tang myam la hapsaramge Orissa da nupi kadar ani yauna mawis ahum hathre leba pokpa numita Orissa gi Malkangiri district leba Tulasi Forest Range sathakiba operation amada security force singna nupi ani yauna mawis ahum nongmaina kaplaga hathre state asigi DGP aboina phungdorakpada forest area du da miyoi sing leide haba aron ba pawm phangmadagi Orissa police tagi special operation group SOG amasum Malkangiri District Voluntary Force
DBF na nungai matung angan bada mafamduda combing operation ama sataki operation aduda mawi singna security force singna numai kablaki security personnel singna makhoida handuna numai kapki hauzik pawda phangma pawgi matung ina nupi ani yauna mi ahungi haksang sing phangle haidi loishilakpoina to papaw mana Suresh Kumar na BJYM da yawkhibada hat kani ki hale hairibadu kanano singdokadabane Youth Congress ki media panelist oiramba mayanglamba Suresh Kumar na BJYM da yawbada mapu hat kani haina ki hale hairibadu kanano haiba singdokadabane mapu hat kadawre haina karigidamakta police da complaint tawdribano thawong asi singnaningai ni Congress ki oinadi asigumba liset asi satte haina ngasi Congress bawanda pangthokkiba pawgi mifam amada Manipur Pradesh Youth Congress Committee ki President Mahananda Nunglepamna phongdokre Mauna makhatana haikibida mayanglambam Suresh Kumar na BJYM da yawkraba matungda phongdokkiba wafamsing adu yumpham yawdabani Congress ki oinadi masigi matangda sengdok singjin pamdi adubu kanagumba singna lana lawkhigidaba oibana tangai fadana sengdokpagi tanja adu lawbani Suresh Kumar Congress ki members oide primary membership ta yawu sulaiti amasum mangonda pham amata sinakhiba sulaiti Congress ki lusingba singna mahak recognize tawde Congress ki lusingba singna mahakpu hanna yengbidi hairibadu yumpham yawde COVID ka mari lainina TV channel amagi discussion wa nganglubagi police na mahakpu fajinkiba matamda MPCC gi General Secretary Haresor Gosumina Yengduna laukthokibani Congress MLA ke Ranjit nasu CM masamakta telephone tawduna mahakpu thadoknaba haikibani Suresh Kumar na atopa party da yawkhibada Congress ko ina karimata akaiba laite haiki MP YCC gi General Secretary Abinash Nauriem na haikibada Suresh Kumar na atopa party da yawkhibada Congress ki oina mangzuba laite adumapo Congress pu maral sijilamba amasum Youth Congress ki lusingbusing izat sokpa yaba wafam phongdokhibadu yumpham yawde media panelist ohelamba amana spokesperson gi thakta kumtharakpa haibasi masana khangjagadabani hairi Pausilusilakpoina content katanga mayamda hapsaramgi police na yumkai gari thugaiba miyoi kya sowanbada senabasing phagatpa ngamdrabadi prajana thengnajage Sobita Devi Miyoibigi punsi amasum lanthum ngak senanaba lairiba police personnel singna ngarang nauriya pakhang lakpa kendragi ningombam awang laikaida nungna thumjinduna yumkai gari kya thugaiduna miyoi kya aso apa nanghanbada senaribasing mari leinaba singjamai police station gi personnel singna fagat pangamdrabadi nauriya pakhang lakpa kendragi praja singna thengnajagi haina ngasi nauriya pakhang lakpa kendragi ningthemja karongda pangthokiba pawgi mifam amada Sobita Devi na haikre Ngarang Nauriya Pakhang Lakpa Kendragi Ningongbam Awang Laikai Nauriya Pakhang Lakpa Kendragi polling station 21/30 amasum 21/31 gi Ningombam Women Committee sinduna pangthokadaba kendra asida BJP gi ticket mikhal thengnanaba tawriba Sagol Sem KB Devi gi oiba nupi singtagi oiba mifam ama pangthoknaba honabada ex MLA soibam Subhash Chandra gi worker sina nungna thaduna amangata asu apan thuan baduga mari lainana Ningthemsa karongna pangthokkiba pawgi mifamda thawdoktubu thengnabi Sobitana makhatana hai ngarangi thawdoktu tasingna lebak thiba tawhaidaba thabakni hainasu pawsna makhatana palle duga hausikoi di pawsi matang sai luisinjarage pathosagi blasur ki plan ki yawrsi mamna ngapigani matam gi maruebi pawsing myamda leptana update pijarake hainasu mangi mafamda channel sigi mekedi gi thamjari and hausikoi di kainarsen thank you